आकाशवाणी इम्फाल नयनी देवीना पाउ पाजरी अहानबदा मरु ओइबा पाउ मुख्यमंत्री नोंथोंबम बिरेना हाइरी मियामना इसिंग फंगलरोय हाइबगी मिपाइनिंगाइ लेते पोपी पाम्बी यान्थटपा चटखिबदगी थीबा खंगना लेरखिबा भिडियो पर्सनल निंगोम्बम प्रेमानंदा सिने फंगले प्रधानमंत्री नरेंद्र मोदी मालेंगी मियामना खंगनाराबा ख्वाइदगी मसक थोकपा लुचिंगबा अमा ओइरे अमसुंग सरकारना हाइरी एमजी नरेगागी खुसुमन मतम चाना पिथोकनबा सरकारगी चपचाबा थौरांग लेरे मुख्यमंत्री नोंथोंबम बिरेना हाइरी मियामना इसिंग फंगलरोय हाइबगी मिपाइनिंगाइ लेते इम्फाल शहरदा लाकादौरिबा निमित खरनी मनुंगदा मफौदामदगी इसिंग थाबा अहोरगनी हाइरी मफौदामदा इसिंग मरांग काइना लेरी सिंगदादामना इसिंग पिरंबा मफम खुदेम मफौदामदगी ओइना पिरगनी हाइनसु महांगना मखा ताखी इम्फाल म्यूनिसिपल कॉर्पोरेशन अमसुंग ग्रेटर इम्फाल की लंबी सिंह पाकथोकनबगी थबक अथुबा मतमदा पाइखटलगनी मणिपुर विधानसभा दंगरांग मुख्यमंत्री नोंथोंबम बिरेना हाई राज्य सरकारना लंबी 64 पाकथोकनबा खनगटपगी मनुंगदा 53 ग्रेटर इम्फाल की मफम सिंगदा लेबा लंबी सिंगनी लंबी सिंग असिगी मनुंगदा 30 ना इम्फाल ईस्टदा अदुगा 19 ना इम्फाल वेस्टदा लई श्री बिरेना हाई इम्फाल ईस्ट की खंगटलबा लंबी 19 सर्वे तौबा लोइरे इम्फाल वेस्ट की लंबी 19 की सर्वे तौबा चादा मरफुद्रा लोइरे सर्वे तौबी थबक लोइरबा मतुंगदा लंबी पाकथोकपगी थबक हौरगनी मुख्यमंत्री मखाताना हाई राज्य सरकारना मणिपुर स्टेट प्लानिंग अथॉरिटी लिंगले अथॉरिटी असिना लमसिंग युम साबा लवु सिंगु तौबा नत्रगा ललोन इतिक तौगदबा मफमला हाइबदु मसक खंदोकनी मसिगी मतुंग इना सरकारना चपचाबा थबक पाइकटकनी हाइना मुख्यमंत्री फोंदोखी वार ऑन ड्रग्स की मखादा राज्य सरकार चंगजिनब खोंजंगदा चांदेल जिला के मनुंग चनबा म्यांमार का लोनापम मफमदा पोपी पाम्बी यान्थटपा चटखिबदगी मफम खंगदना मांगखिबा भिडियो पर्सनल निंगोम्बम प्रेमानंदा की असिबा हक्चांग ngarang numitang wairam chakpi karong पुलिस स्टेशन की मनुंग चन्ना लेबा लेबानन विलेज मेयादगी फंगले थौबाल जिला की एसपी जोगेश चंद्र हौबीजमना अखोइगी थौबाल पामी सोइबम बिनोइदा हाई हौखिबा नुमित खरनी असिदा थौबाल डिस्ट्रिक्ट पुलिस अमसुंग चांदेल डिस्ट्रिक्ट पुलिस की मियोइसिना कैंप तौदुना भिडियो पर्सनल असिबु थीबगी थबक चथरखिबनी थौबाल डिस्ट्रिक्ट पुलिस की कांगबुना ngarang numitang wairam प्रेमानंदगी अछिबा हक्चांग अदु फंगखिबनी अछिबा हक्चांग अदु चकपी कारong पुलिस ना संगदुना थमली ngasi फोरेंसिक साइंस की कांगबुना थीजिनबगा लोइनाना अतई फॉर्मेलिटी सिंग पाइखटकनी हाइनसु श्री जोगेश चंद्रना हाइरी ताबिरेबा पावसी आकाशवाणी इम्फालदगिनी प्रधानमंत्री नरेंद्र मोदी मालेंगी मियामना खंगनाराबा ख्वाइदगी मसक थोकपा लुचिंगबा अमा ओइरे मसी अमेरिकादा बेस तौबा कंसल्टिंग फर्म ग्लोबल लीडर अप्रूवल रेटिंग्स की मतुंग इन्ना हाइबनी रेटिंग्स असिदा लुचिंगबा कयागी मिंग लौखटपदा प्रधानमंत्री नरेंद्र मोदीना मसीगी रेटिंग्स था चादा 49 फंगखी ख्वाइदगी नोबा रेटिंग्स अदुदा प्रधानमंत्री नरेंद्र मोदीना ख्वाइदगी मकोकता लेखिबनी रेटिंग सेमिनबा संगनायरबा तै लुचिंगबा सिंदी अमेरिका के राष्ट्रपति जो बाइडेन फ्रांस के राष्ट्रपति इमानुएल मैक्रोन अमसुंग यूनाइटेड किंगडम की प्रधानमंत्री ऋषि सुनाकनी सरकारना हाइरी महात्मा गांधी नेशनल रूरल एम्प्लॉयमेंट गारंटी एक्ट एमजी नरेगा की खुसुमन मतम चाना पिथोकनबा सरकार की चपचाबा थौरांग लेरे मसिगिदमक हंदकता पुथोकिबा केंद्र की बजट 2022 दा मसिगी फंडिंग थिना हापले रूरल डेवलपमेंट मंत्रालय की पाउना हाई करीगुम्बा मसिदा फंगी अवाटपा लैरबसु मंत्रालय असिना फाइनेंस ता हाइजरगा अहेनबा फंड फंगनबा होनगनी मंत्रालय की पाउना हाई राज्य सिंगदा एमजी नरेगा के फंड मतिक चाना थादरी हौखिबा चही की बजेट मसिगिदमक थादखिबा सेनपम असि लुपा कोटी 49 मदु हौजिकति 54 दा हेंगटले केंद्र की गृह मंत्री अमित शाह झारखंड इंडियन फार्मर्स फर्टिलाइजर कॉर्पोरेशन की यूरिया मही सुंगफम प्लांट सानब जटा हुनगनी
ꯆꯍꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯦꯟꯗ꯭ꯔꯒꯤ ꯒ꯭ꯔꯦꯍ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯓꯥꯔꯈꯟꯗ ꯆꯠꯄꯁꯤ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯅꯤꯔꯛ ꯁꯨꯔꯦ꯫ ꯃꯃꯥꯡ ꯊꯥ ꯖꯅꯋꯥꯔꯤꯗꯁꯨ ꯒ꯭ꯔꯦꯍ ꯃꯟꯇ꯭ꯔꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯀꯌꯥ ꯌꯦꯡꯁꯤꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯒ꯭ꯔꯦꯍ ꯃꯟꯇ꯭ꯔꯤꯅ ꯏꯪ 2024ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯕꯤꯖय ꯁꯪꯀꯜꯞ ꯔꯦꯂꯤ ꯍꯧꯗꯣꯛꯈꯤ꯫ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗꯁꯨ ꯔꯦꯂꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯆꯍꯤ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖ꯭ꯌ 7ꯗ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯁꯤꯒꯤ ꯌꯦꯡꯂꯒ ꯚꯣꯇꯔꯁꯤꯡ ꯃꯁꯤꯡ ꯌꯥꯝꯅ ꯚꯣꯠ ꯊꯥꯗꯍꯟꯅꯕꯒꯤꯗꯃꯛ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯦ꯫ ꯚꯣꯇꯔꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯦ ꯚꯥꯔꯠ ꯍꯝ ꯚꯥꯔꯠ ꯀꯦ ꯃꯇꯗꯥꯇꯥ ꯍꯦ ꯍꯥꯏꯅ ꯃꯤꯡ ꯊꯣꯟꯕ ꯏꯁꯩ ꯑꯃ ꯄꯨꯊꯣꯛꯂꯦ꯫ ꯏꯁꯩ ꯑꯁꯤ ꯐꯤꯜꯝ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯁꯨꯚꯥꯁ ꯘꯥꯏꯅ ꯄꯨꯊꯣꯛꯄꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕꯅꯤ꯫ ꯃꯁꯤꯗ ꯄꯥꯟ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯩꯁꯛꯄꯁꯤꯡ ꯑꯃꯁꯨꯡ ꯑꯦꯛꯇꯔꯁꯤꯡꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯏꯁꯩ ꯑꯁꯤꯗ ꯚꯣꯇꯔꯁꯤꯡꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯚꯣꯠ ꯊꯥꯗꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯁꯪꯕꯤꯙꯥꯟꯒꯤ ꯍꯛ ꯑꯗꯨ ꯁꯤꯖꯤꯟꯅꯅꯕ ꯑꯄꯤꯜ ꯇꯧꯔꯤ꯫ ꯏꯁꯩ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯍꯥꯟꯕ ꯐꯣꯡꯗꯣꯛꯄ ꯅꯨꯃꯤꯠ ꯐꯥꯎꯕꯗꯃꯁꯤꯒꯤ ꯚ꯭ꯌꯨꯋꯔ ꯂꯥꯈ 3.5 ꯐꯪꯈꯤ꯫ ꯃꯤꯈꯜ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯔꯥꯖ꯭ꯌ ꯑꯍꯨꯝ ꯇ꯭ꯔꯤꯄꯨꯔꯥ, ꯅꯥꯒꯥꯂꯦꯟ ꯑꯃꯁꯨꯡ ꯃꯦꯘꯥꯂꯌꯗ ꯃꯤꯈꯜꯒꯤ ꯊꯕꯛ ꯀꯟꯈꯠꯂꯛꯂꯤ꯫ ꯊꯥ ꯑꯁꯤꯒꯤ 13ꯇ ꯚꯣꯠ ꯊꯥꯗꯅꯒꯗꯧꯔꯤꯕ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯒꯣꯃꯇꯤ ꯑꯃꯁꯨꯡ ꯎꯅꯥꯀꯣꯇꯤ ꯖꯤꯂꯥꯁꯤꯡꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯄ ꯕꯤꯖय ꯁꯪꯀꯜꯞ ꯔꯦꯂꯤꯁꯤꯡꯗ ꯕꯤꯖꯦꯄꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦ.ꯄꯤ. ꯅꯗ꯭ꯗꯥꯅ ꯋꯥ ꯉꯥꯡꯈꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯃꯟꯇ꯭ꯔꯤ ꯁ꯭ꯃ꯭ꯔꯤꯇꯤ ꯏꯔꯥꯅꯤ, ꯑꯁꯥꯝꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃ, ꯐꯤꯜꯝ ꯁ꯭ꯇꯥꯔ ꯃꯤꯊꯨꯟ ꯆक्रꯕꯔꯇꯤꯅꯆꯤꯡꯕꯁꯨ ꯔꯥꯖ꯭ꯌ ꯑꯗꯨꯗ ꯕꯤꯖꯦꯄꯤꯒꯤ ꯃꯤꯔꯦꯞꯁꯤꯡꯒꯤꯗꯃꯛ ꯚꯣꯠ ꯈꯣꯝꯈꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯁ꯭ꯇꯦꯠ ꯑꯦꯟꯇꯣꯅꯤ ꯕ꯭ꯂꯤꯡꯀꯟꯒꯤ ꯆꯥꯏꯅꯥ ꯈꯣꯡꯆꯠ ꯃꯇꯝ ꯀꯛꯇꯅ ꯌꯩꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤ ꯆꯥꯏꯅꯥꯒꯤ ꯁ꯭ꯄꯥꯏ ꯕꯦꯂꯨꯟ ꯑꯃꯅ ꯑꯃꯦꯔꯤꯀꯥ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯄ ꯑꯗꯨ ꯌꯦꯡꯂꯒ ꯑꯃꯦꯔꯤꯀꯥꯒꯤ ꯔꯥꯁꯇ꯭ꯔꯄꯇꯤ ꯖꯣ ꯕꯥꯏꯗꯦꯟꯅ ಶ್ರೀ ꯕ꯭ꯂꯤꯡꯀꯟꯕꯨ ꯆꯥꯏꯅꯥꯗ ꯆꯠꯇꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ꯫ ꯋꯥꯔꯦꯞ ꯑꯁꯤ ಶ್ರೀ ꯕ꯭ꯂꯤꯡꯀꯟꯅ ꯆꯥꯏꯅꯥꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯒꯗꯕ ꯄꯨꯡ ꯈꯔꯗꯪ ꯉꯥꯏꯔꯕ ꯃꯇꯝꯗ ꯂꯧꯔꯛꯄꯅꯤ꯫ ꯆꯥꯏꯅꯥꯅꯗꯤ ꯄꯥꯏꯁꯤꯟꯈꯤꯕ ꯄ꯭ꯂꯦꯟ ꯑꯗꯨ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯚꯝ ꯌꯦꯡꯅꯕꯒꯤꯗꯃꯛ ꯏꯆꯝ ꯆꯝꯅ ꯄꯥꯏꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯆꯥꯏꯅꯥꯗ ꯂꯥꯛꯅꯤꯡꯗꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤꯕ ꯑꯗꯨ ꯆꯥꯏꯅꯥꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯆꯥꯏꯅꯥꯒꯤ ꯕꯦꯂꯨꯟ ꯃꯌꯥꯝ ꯑꯃ ꯑꯃꯦꯔꯤꯀꯥꯔꯣꯝꯗ ꯄꯥꯏꯁꯤꯜꯂꯦ ꯍꯥꯏꯅ ꯑꯃꯦꯔꯤꯀꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯗꯨ ꯏꯆꯝ ꯆꯝꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯚꯝ ꯌꯦꯡꯂꯨꯅꯕ ꯊꯥꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯑꯃꯦꯔꯤꯀꯥꯅ ꯌꯥꯅꯤꯡꯗꯕ ꯎꯠꯂꯛꯄꯗꯒꯤ ꯈꯨꯠꯂꯩ ꯊꯨꯅ ꯕꯦꯂꯨꯟꯁꯤꯡ ꯑꯗꯨ ꯍꯟꯗꯣꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯠ 12ꯅꯤ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯁꯔꯁ ꯃꯦꯂꯥ ꯖꯝꯃꯨ ꯀꯥꯁꯃꯤꯔꯗ ꯉꯁꯤꯗꯒꯤ ꯍꯧꯔꯒꯅꯤ꯫ ꯃꯦꯂꯥ ꯑꯁꯤ ꯁꯔꯁ ꯑꯖꯤꯕꯤꯀꯥ ꯃꯦꯂꯥ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤ꯫ ꯃꯦꯂꯥ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯅ ꯄꯨꯊꯣꯛꯄ ꯄꯣꯠꯂꯝꯁꯤꯡ ꯎꯠꯀꯅꯤ꯫ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯕꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯨꯄꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯤꯡꯅ ꯃꯦꯂꯥ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯈꯨꯠ ꯁꯥ ꯍꯩꯔꯕꯤ ꯅꯨꯄꯤꯁꯤꯡꯅ ꯁꯦꯝ ꯁꯥꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯅ ꯑꯌꯦꯡꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯒꯗꯧꯔꯤ꯫ ꯃꯦꯂꯥ ꯑꯁꯤꯗ ꯐꯤꯔꯣꯜ ꯌꯥꯎꯅ ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯌꯣꯟꯕ ꯁ꯭ꯇꯣꯜ 75 ꯍꯥꯡꯒꯅꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯠꯅꯕꯤꯒꯤ ꯃꯑꯣꯡ ꯎꯠꯄ ꯆꯤꯟꯖꯥꯛꯀꯤ ꯁ꯭ꯇꯣꯜ 10ꯁꯨ ꯍꯥꯡꯗꯣꯛꯀꯅꯤ꯫ ꯃꯦꯂꯥ ꯑꯗꯨ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ ꯖꯝꯃꯨ ꯀꯥꯁꯃꯤꯔꯒꯤ ꯎꯄ-ꯔꯥꯖ꯭ꯌꯄꯥꯜ ꯃꯅꯣꯖ ꯁꯤꯟꯍꯥ ꯑꯃꯁꯨꯡ ꯀꯦꯟꯗ꯭ꯔꯒꯤ ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯃꯁꯨꯡ ꯄꯟꯆꯥꯌꯇꯤ ꯔꯥꯖ ꯃꯟꯇ꯭ꯔꯤ ꯒꯤꯔꯤꯔꯥꯖ ꯁꯤꯡ ꯑꯅꯤꯅ ꯄꯨꯟꯅ ꯍꯧꯗꯣꯛꯀꯅꯤ꯫ ꯃꯦꯂꯥ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡ ꯑꯃꯁꯨꯡ ꯔꯥꯖ꯭ꯌ 25ꯗꯒꯤ ꯅꯨꯄꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯤꯡꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯙꯥꯀꯥꯗ ꯉꯔꯥꯡ ꯍꯧꯗꯣꯛꯈꯤꯕ ꯑꯍꯥꯟꯕ ꯆꯍꯤ 10 ꯃꯈꯥꯒꯤ ꯅꯨꯄꯤꯒꯤ ꯁꯥꯎꯊ ꯑꯦꯁꯤꯌꯥꯟ ꯐꯨꯠꯕꯣꯜ ꯐꯦꯗꯔꯦꯁꯟꯒꯤ ꯃꯦꯆ ꯑꯃꯗ ꯚꯥꯔꯠꯅ ꯚꯨꯇꯥꯟꯕꯨ ꯄꯥꯟꯖꯤꯜ 12-0ꯗ ꯊꯣꯏꯈ꯭ꯔꯦ꯫ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯗ ꯌꯨꯝꯕꯨ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯁꯨꯡ ꯅꯦꯄꯥꯜ ꯌꯥꯎꯔꯤ꯫ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯒꯤ ꯃꯦꯆ ꯈꯨꯗꯤꯡꯃꯛ ꯙꯥꯀꯥꯗ ꯂꯩꯕ ꯕꯤꯔ ꯁꯦꯔꯦꯁꯊꯥ ꯁꯍꯤꯗ ꯁꯤꯄꯥꯍꯤ ꯃꯣꯁꯇꯥꯐꯥ ꯀꯃꯜ ꯁ꯭ꯇꯦꯗꯤꯌꯝꯗ ꯁꯥꯟꯅꯒꯅꯤ꯫ ꯇꯤꯝ ꯃꯔꯤꯃꯛꯅ ꯃꯈꯣꯏꯒꯤ ꯔꯥꯎꯟ ꯔꯣꯕꯤꯟ ꯃꯦꯆꯁꯤꯡ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯇꯤꯝ ꯑꯅꯤ ꯈꯟꯒꯠꯂꯒ ꯐꯥꯏꯅꯦꯜꯗ ꯊꯦꯡꯅꯒꯅꯤ꯫ ꯐꯥꯏꯅꯦꯜ ꯊꯥ ꯑꯁꯤꯒꯤ 9ꯗ ꯁꯥꯟꯅꯒꯅꯤ꯫ ꯚꯥꯔꯠꯅ ꯍꯌꯦꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯑꯗꯨꯒ ꯊꯥ ꯑꯁꯤꯒꯤ 8ꯇꯅ ꯅꯦꯄꯥꯜꯒ ꯊꯦꯡꯅꯒꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯍꯥꯏꯔꯤ ꯃꯤꯌꯥꯝꯅ ꯏꯁꯤꯡ ꯐꯪꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯄꯣꯄꯤ ꯄꯥꯝꯕꯤ ꯌꯥꯟꯊꯠꯄ ꯆꯠꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯚꯤꯗꯤꯑꯦ ꯄꯔꯁꯅꯦꯜ ꯅꯤꯉꯣꯝꯕꯝ ꯄ꯭ꯔꯦꯃꯥꯅꯟꯗ ꯁꯤꯅ ꯐꯪꯂꯦ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯊꯣꯛꯄ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯦ ꯑꯃꯁꯨꯡ ꯁꯔꯀꯥꯔꯅ ꯍꯥꯏꯔꯤ ꯑꯦꯝ.ꯖꯤ. ꯅꯔꯦꯒꯥꯒꯤ ꯈꯨꯠꯁꯨꯃꯟ ꯃꯇꯝ ꯆꯥꯅ ꯄꯤꯊꯣꯛꯅꯕ ꯁꯔꯀꯥꯔꯒꯤ ꯆꯞ ꯆꯥꯕ ꯊꯧꯔꯥꯡ ꯂꯩꯔꯦ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫